ngasi kay mathel ga chadoino amta haijage yerum thongba sina hainaga ngakhaga thongba khongdumga ngakhaga thongba asina squash ka pong hawai ga iromba sina pong hawai irom ate soire sina squash ka pong hawai ga baja sina pong hawai iromba sina papar kotnabagi kobi khara adai siga umurok ama adai nga matum ama doi ngasidi mayam ai comment khara su pajarake dudi chaba hominagasiko karamba hana chasige khomnung dong sa han chage ꯁꯤ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯣꯝꯁꯦ ꯃꯄꯨ ꯃꯥꯒꯤ ꯃꯤꯡꯈꯩꯗ ꯍꯥꯎꯕ ꯅꯤꯡꯊꯝꯊꯥꯒꯤ ꯈꯣꯡꯗ꯭ꯔꯨꯝꯒ ꯉꯥ ꯃꯆꯥꯒ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯦ 우무사 잘해. Ay jangan nam comment khara parakani ko. Không sẽ lỗi trả cái hảo không? Ay mai có sự ôn nuôi gì không đấy? हम comment pajagya Sonia's Kitchen full support to minasi ekoi punamak thank you ichi haigadra ina haigadra khangde yam nuksi mayam se unaraga ko koi ai pokminaba ichi natraga ina nupi ai thengnaraboy unaraboy heta khalli mayam se uraga hoi sister ai soidana support tawjarakani adagadi Supriya's World Yummy ko ai nahangi insang duda ningol chakubagi video dori ko insang duda mana yummy hare thank you ada bathang namun pajarake cha kitang mu cha hauge hangati yerum thongba soira chage mathangidana ko yaribon ichal wa hai ko thank you sister madam punamakta support to minasi adagi Nabi Sharma happy Diwali same to you sister support to binabagi tabakta nam nungaijei mathangdana RM Moirangthem blog mathel mayam se iche wow ai ko yam nusi upa matam khudimok support to minasi
ꯑꯇꯩꯁꯨ ꯄꯥꯖꯔꯛꯀꯦ ꯑꯃꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯑꯃ ꯑꯩꯅꯤ ꯍꯥꯏ ꯕꯥꯍꯨꯕꯂꯤꯒꯤ ꯄꯨꯈꯝ ꯃꯥꯜꯂꯦ ꯑꯩ ꯄꯨꯈꯝ ꯅꯍꯥꯟꯒꯤꯗ ꯄꯥꯛꯃꯟꯗꯅ ꯃꯥꯅ ꯕꯥꯍꯨꯕꯂꯤꯒꯤ ꯄꯨꯈꯝ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯅꯥꯎ ꯈꯨꯅꯨꯡꯁꯤ ꯑꯃꯅꯦ ꯑꯩꯅ ꯑꯃꯨꯛ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦꯕꯀꯣ ꯑꯉꯥꯡꯅꯤ ꯑꯗꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯩ ꯑꯗꯨꯝ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯁꯨꯕꯥ ꯀꯤꯆꯟ ꯃꯅꯤꯄꯨꯔ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯥꯎꯔꯅꯤ ꯊꯦꯡꯀ꯭ꯌꯨ ꯏꯇꯥ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯊꯦꯡꯀ꯭ꯌꯨ ꯐ꯭ꯔꯦꯟ ꯐꯨꯜ ꯁꯞꯄꯣꯔꯠ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯃꯊꯪꯒꯤꯗꯤ ꯔꯦꯈꯥ ꯁꯤꯡꯍꯥ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯀꯣ ꯏꯆꯦ ꯗꯦꯜꯂꯤꯗꯒꯤꯅꯤ ꯗꯦꯜꯂꯤꯗ ꯑꯩ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯑꯣꯏꯅ ꯍꯦꯛꯇ ꯈꯜꯂꯤꯕ ꯎꯔꯒ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦ ꯅꯪꯗꯤ ꯍꯩꯅꯥ ꯊꯣꯡꯕ ꯑꯣꯏ ꯆꯥꯒꯦ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯦ ꯃꯊꯦꯜ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯄꯥꯔꯒꯅꯦ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗ ꯀꯞꯅꯤꯡꯉꯦ 이런맛이 맛있게 돼서 해야 ꯃꯊꯪꯒꯤꯁꯤꯗꯤ ꯀꯣ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛ ꯃꯊꯦꯜ ꯌꯥꯝꯃꯦ ꯏꯆꯦ ꯍꯥꯎꯔꯅꯤ ꯐꯖꯅ ꯑꯗꯨꯒ ꯇꯦꯁꯇꯤ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯁꯥꯕꯤ ꯃꯥꯟꯕ ꯃꯧ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ ꯃꯣꯏ ꯈꯔꯁꯦ ꯎꯔꯒꯅꯦ ꯑꯩꯅ ꯍꯦꯛꯇ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎ ꯀꯨꯏꯅ ꯎꯅꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕꯗꯣ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯑꯦ ꯃꯊꯪꯗꯅ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯏꯔꯝꯗꯝ ꯑꯒꯔꯇꯂꯥꯒꯤꯅꯤ ꯐꯥꯔꯁ ꯚ꯭ꯌꯨ ꯇꯥꯔꯦꯅꯦ ꯉꯁꯤꯗꯤ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯀꯩꯅꯣ ꯈꯨꯌꯥꯝꯁꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯥ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯃꯤꯟꯅꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯇꯥ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜ ꯆꯥꯕꯒꯤ ꯃꯈꯣꯜꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯀꯣꯃꯦꯟ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯨ ꯏꯇꯥꯒꯤ ꯀꯣꯃꯦꯟ ꯂꯥꯛꯇꯦꯅ ꯍꯦꯛꯇ ꯉꯥꯏꯔꯝꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯝ ꯇꯧꯔꯁꯤ ꯀꯣ ꯑꯗꯨꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯆꯥꯈꯤꯒꯦ ꯃꯊꯪꯒꯤꯁꯤꯅ ꯐꯨꯗꯤ ꯆꯅꯨ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯊꯦꯡꯀ꯭ꯌꯨ ꯐ꯭ꯔꯦꯟ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯑꯃ ꯀꯣ ꯑꯥꯔꯖꯦ ꯃꯤꯇꯩ ꯕ꯭ꯂꯣꯛ ꯋꯥꯎ ꯏꯆꯦ ꯍꯥꯎꯔꯅꯤ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯏꯅꯥꯎꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯀꯣ ꯃꯥꯁꯦ ꯕꯦꯡꯒꯣꯂꯤ ꯍꯥꯏꯕꯗꯤ ꯕꯪꯂꯥ ꯉꯥꯡꯕ ꯃꯤ ꯃꯌꯥꯝꯒ ꯂꯩꯃꯤꯟꯅꯕ ꯃꯥꯜꯂꯤꯀꯣ ꯃꯩꯇꯩꯂꯣꯟꯁꯦ ꯈꯔ ꯈꯣꯏꯇꯛ ꯇꯧꯔꯒ ꯉꯥꯡꯕꯅꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤꯀꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩꯅ ꯍꯧꯖꯤꯛ ꯄꯟꯕꯤꯈꯤꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯥꯈꯤꯒꯦ ꯄꯥꯄꯔꯁꯦ ꯎꯏꯔꯦ ꯑꯩ ꯏꯆꯥꯁꯤꯡ ꯃꯌꯥꯝ ꯑꯩ ꯃꯇꯝ ꯈꯔ ꯏꯆꯥꯅꯨꯄꯤꯒꯤ ꯃꯣꯏ ꯑꯦꯛꯖꯥꯝ ꯂꯩꯕꯅ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯒꯤ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯃ ꯂꯩ ꯍꯥꯏꯁꯤꯗ ꯃꯌꯥꯝ ꯈꯪꯉꯤꯀꯣ ꯑꯗꯨꯝ ꯃꯆꯦꯁꯤꯡꯅ ꯉꯁꯥꯏꯒꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯇꯣꯝ ꯉꯥꯏꯔꯃꯤꯅ
ꯅꯤꯡꯉꯥꯏꯁꯨ ꯈꯔ ꯀꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯒꯠꯄ ꯉꯝꯗꯕꯅꯤ ꯎ ꯃꯣꯔꯣꯛꯁꯤꯃꯗꯤ ꯃꯌꯥꯝꯗ ꯃꯩꯇꯩ ꯅꯨꯄꯤꯁꯦ ꯊꯧꯅꯥ ꯎꯠꯄ ꯇꯥꯏ ꯉꯝꯗꯁꯨ ꯉꯝꯕ ꯁꯥꯕ ꯇꯥꯏ ꯑꯩꯈꯣꯏ ꯃꯥ ꯁꯤꯔꯦ ꯁꯥꯒꯩ ꯁꯥꯖꯔꯁꯅꯨ ꯚꯤꯗꯤꯑꯣꯅꯤ ꯀꯩꯅꯣ ꯇꯤꯁꯨ ꯄꯦꯄꯔꯒ ꯂꯧꯊꯣꯛꯎꯗ꯭ꯔꯦ ꯃꯊꯪꯒꯤꯁꯤꯗꯤ ꯁꯣꯔꯃꯤꯂꯥ ꯁꯤꯡꯍꯣ ꯋꯥꯎ ꯍꯥꯎꯔꯅꯤꯗ ꯍꯣꯏ ꯁꯤꯁꯇꯔ ꯍꯥꯎꯈꯤ ꯃꯇꯝꯗꯨꯗ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯃ ꯄꯥꯖꯔꯛꯀꯦꯀꯣ ꯁꯤꯝꯄꯜ ꯄ꯭ꯂꯦꯠ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯌꯥꯝ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯏꯆꯦ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ ꯍꯥꯎꯏ ꯑꯗꯣ ꯃꯇꯝꯗꯨꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯗꯒꯤ ꯃꯊꯪꯗꯅ ꯕꯤꯅꯣꯠ ꯂꯥꯏ ꯀꯣ ꯃꯩꯇꯩ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤꯀꯣ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯊꯦꯡꯛꯁ ꯍꯥꯏꯔꯦꯀꯣ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯕ꯭ꯔꯗꯔ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯈꯨꯗꯤꯡꯃꯛꯄꯨ ꯅꯥꯗ ꯌꯦꯛꯇꯕ ꯐꯅ ꯑꯣꯏꯌꯨ ꯍꯥꯏꯅ ꯏꯆꯜ ꯀꯁꯥꯔꯒꯤ ꯏꯆꯜ ꯈꯨꯗꯤꯡꯃꯛꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯊꯪꯗꯅ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯎꯅꯤꯀꯣ ꯏꯇꯥ ꯍꯣꯏ ꯏꯇꯥ ꯊꯦꯡꯛ ꯌꯨ ꯍꯣꯖꯥꯏꯒꯤꯅꯤꯀꯣ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯌꯥꯝ ꯅꯨꯡꯁꯤ ꯍꯣꯖꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯁꯤꯁꯇꯔ ꯈꯔ ꯈꯪꯅꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯆꯥ ꯑꯃ ꯇꯧꯊꯣꯛꯈꯤꯒꯦ ꯃꯊꯪꯒꯤꯁꯤꯗꯤ ꯔꯐꯤꯛ ꯁꯤꯗꯤꯀꯤ ꯑꯁꯤ ꯁꯣꯏꯗꯅ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯝꯅꯤꯀꯣ ꯀ꯭ꯂꯥꯁꯃꯦꯠ ꯃꯥꯅ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯑꯣꯟ ꯃꯣꯃꯣꯁꯦ ꯃꯣꯃꯣꯒꯤ ꯚꯤꯗꯤꯑꯣ ꯇꯧꯔꯛꯑꯣ ꯌꯦꯁ ꯃꯥꯏ ꯗꯣꯇꯔ এই সইদানা মোমোগি ভিডিও তরকানি আমি নিশ্চয়ই করব মোমোর ভিডিও অপেক্ষায় থাকো মথাঙ্গিসিনা বেবি ব্লগ বিজেন ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕ ꯏꯄꯥ ꯅꯨꯄꯥ ꯍꯦꯛꯇ ꯋꯥ ꯋꯥ ꯂꯥꯎꯕꯤ ꯚꯤꯗꯤꯑꯣ ꯇꯧꯕꯗꯣ ꯃꯥꯅꯤꯀꯣ ꯍꯥꯎꯔꯅꯤ ꯏꯆꯦ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯌꯥꯝꯃꯦꯍꯦ ꯃꯊꯦꯜꯁꯤꯡꯁꯦ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯏꯆꯦ ꯏꯟ ꯑꯦꯗꯚꯥꯟꯁ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯊꯧꯅꯥꯗꯒꯤ ꯅꯆꯦ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯅꯆꯦ ꯑꯩꯈꯣꯏꯁꯦ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯖꯕꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯧꯅꯥ ꯄꯤꯕꯤꯌꯨ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯌꯨꯀꯣ ꯃꯊꯪꯒꯤꯁꯤꯗꯤ ꯀꯦꯃꯤ ꯁꯅꯁꯝ ꯍꯥꯎꯔꯅꯤ ꯍꯥꯏꯔꯛꯄ ꯊꯦꯡꯛ ꯌꯨ ꯑꯗꯩꯗꯤ ꯕꯤꯗ꯭ꯌꯥ ꯃꯨꯛꯕꯥꯡ ꯋꯥꯎ ꯍꯥꯎꯔꯅꯤ ꯍꯥꯏꯕ ꯊꯦꯡꯛ ꯌꯨ ꯑꯗꯩꯗꯤ ꯃꯊꯪꯗꯅ ꯀꯁꯔ ꯀꯄꯜ ꯏꯆꯦ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯍꯥꯎꯔꯅꯤꯍꯦ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ ꯃꯥꯁꯨ ꯍꯟꯗꯛ ꯗꯤꯜꯂꯤꯗ ꯆꯠꯄ ꯃꯥꯜꯂꯦꯀꯣ ꯑꯩ ꯁꯨꯝ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯁꯤ ꯃꯈꯣꯏ ꯃꯩꯇꯩ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯝꯖꯕ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯁꯨ ꯅꯨꯡꯁꯤꯕ ꯏꯇꯥ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯃꯣꯏ ꯍꯦꯛꯇ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯊꯣꯛꯆꯝ ꯔꯣꯍꯤꯠ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯀꯣ ꯋꯥꯎ ꯃꯊꯦꯜꯁꯤꯗꯤ ꯌꯥꯝ ꯍꯥꯎꯅꯤꯌꯦ ꯊꯦꯡꯛ ꯌꯨ ꯏꯇꯥ ꯌꯥꯝ ꯅꯨꯡꯁꯤ ꯃꯇꯝꯗꯨꯗ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯩ ꯀꯦ ꯃꯤꯇꯩ ꯕ꯭ꯂꯣꯛ ꯎ ꯃꯣꯔꯣꯛ ꯑꯅꯤꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯁꯤꯁꯇꯔ ꯆꯨꯝꯃꯦ ꯁꯤꯁꯇꯔ ꯎ ꯃꯣꯔꯣꯛꯇ ꯍꯦꯟꯃꯜꯂꯦ ꯑꯩ ꯑꯅꯤꯃꯛ ꯆꯥꯕ ꯉꯝꯈꯤꯗꯦ ꯌꯥꯝ ꯌꯥꯝꯃꯦ ꯀꯃꯦꯟꯁꯦ ꯑꯦꯟ ꯔꯥꯃꯦꯁ ꯕ꯭ꯂꯣꯛ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯊꯦꯡꯛ ꯌꯨ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯕꯤꯅꯣꯠ ꯂꯥꯏ ꯐꯨꯜ ꯁꯞꯄꯣꯔꯠ ꯌꯦꯁ ꯐꯨꯜ ꯁꯞꯄꯣꯔꯠ ꯆꯥꯛꯁꯦ ꯆꯥꯕ ꯂꯣꯏꯍꯧꯔꯣꯏꯗ꯭ꯔꯣꯀꯣ
ꯑꯩꯁꯦ ꯆꯥꯔꯨꯔꯒꯦ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯍꯩꯅꯥꯒ ꯉꯥꯒꯁꯦ ꯁꯤꯗꯤ ꯈ꯭ꯋꯥꯏ ꯐꯦꯚꯣꯔꯥꯏꯠ ꯑꯩꯁꯦ ꯆꯥꯒꯦ ꯁꯤꯗ ꯌꯦꯡꯉꯨꯅꯦ ꯉꯄꯥꯏ ꯃꯆꯥꯒ ꯌꯥꯎꯋꯦ ꯁꯦ ꯉꯄꯥꯏ ꯃꯆꯥ ꯁꯤꯗ ꯃꯣꯔꯣꯛꯁꯦ ꯂꯣꯏꯍꯧꯗ꯭ꯔꯗꯤ ꯏꯀꯥꯏ ꯅꯪ ꯆꯥꯔꯛꯑꯦ ꯃꯊꯪꯒꯤꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯄꯥꯖꯔꯛꯀꯦ ꯀꯃꯦꯟ ꯑꯅꯤꯈꯛꯇꯪꯗꯤ ꯄꯥꯕꯤꯖꯔꯝꯒꯦ ꯑꯦꯝ ꯔꯃꯦꯁ ꯕ꯭ꯂꯣꯒꯁ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯇꯩ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯑꯝꯇ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯑꯃ ꯂꯥꯁ ꯑꯣꯏꯅ ꯄꯥꯔꯦꯅ ꯁꯥꯎꯒꯅꯨ ꯂꯥꯁ ꯏꯁ ꯐꯥꯔꯁ ꯂꯚ ꯌꯨ ꯅꯥꯎꯔꯦꯝ ꯔꯠꯅꯥ ꯕ꯭ꯂꯣꯛ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯍꯧꯕꯗꯒꯤ ꯎ ꯃꯣꯔꯣꯛꯁꯦ ꯁꯤꯇꯅꯤ ꯌꯦꯡꯉꯤꯁꯦ ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯩꯅ ꯁꯤ ꯂꯣꯏꯗꯗꯤ ꯏꯀꯥꯏ ꯅꯪꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯔꯠꯅꯥ ꯊꯦꯡꯛ ꯌꯨ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯅꯥꯗꯛꯇꯕ ꯑꯣꯏꯌꯨ ꯁꯣꯏꯗ ꯉꯥꯝꯗꯕ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯩ ꯉꯁꯤꯒꯤ ꯀꯃꯦꯟ ꯄꯥꯕꯁꯤꯅ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯥꯛꯁꯨ ꯆꯥꯕ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯋꯥꯠꯄ ꯈꯔꯁꯦ ꯑꯩ ꯍꯌꯦꯡ ꯑꯣꯏꯅ ꯄꯥꯖꯔꯒꯦꯀꯣ ꯃꯊꯪꯗ ꯑꯣꯏꯅ ꯄꯥꯖꯔꯒꯦ